Manipur Top Channel dagi video amda thagatke ngasi phongwase phongda October ki tang 12 da Center amasung IM na frek ki matangda yanaba purakhre peace talk ki waroisin gi matam sangdokloi. Center government amasung NSCN IM gi waroisin puraknaba ngasi wari sanakibada NSCN IM na tokhaiba frek thamnaba taksilakpa wafam ama India government na yakhre. Is Mozoniudagi fangba pauna hai ngasi wari sanabada nakal ani gi marakta lairamba yanadaba khara waroisin purakpa ngamkhre hayeng ayuk amuk makha tana wari sakhigani ngasi numaidang wairang pung 4 gi makhairom tarakpada wari sanaba hauki hayeng waroisin purakadaba matam asigi yenglaga NSCN IM gi maikaidigi draft resolution ama interlocutor RN Ravi da khusinaki haina su makha tarakli amaromda Hauzik India government amadi NSCN IM ani gi marakta wari sanariba asigi waroisin ama hayeng October 18 da purakani haina mangjonona phongdokkiba adumak sanagani wari sanaba asigi matam sangdokloi haina wari sanaba asigi interlocutor su oiriba Nagaland gi governor RN Ravi na phongdokre thajaba yaba security ki paw amana hai wari sanaba asida NSCN IM na pukhatpa nagasing gi oiba tonganba flag amadi constitution gi wafamda yanaba purakpa ngamdabadagi matam kharaga sangdoknaba taksilakhi adubu prime minister gi mahut sinduna wari sanariba RN Ravi na wari sanabagi matam asi sangdokloi haina phongdokhi paw asina makha taraduna Indian government na wari sanaba asigi waroisin purakpa ngamgani haibagi sapchaba thajaba lei NSCN IM na pukhalakriba flag amadi constitution gi wafam asida yanaba puraklabadi NSCN IM NNPG amadi India government ka puna faminaduna aroiba waroisin adu purakani hairi sisu New Delhi da NSCN IM amadi India government ani gi marakta wari sanakiba aduda nagasingi oiba tonganba flag amadi constitution gi matang adumaktada yanaba purakpa ngamkidana loisinki adubu wari sanaba asida NSCN IM gi maikaidagi India government ta draft proposal ama pisinkibaga loinana makha taba wari hayeng ayuk pung 13 dagi sanagani hairi Kalamaromda hanadagi hauna waroisingi khoyek pinabada yanaduna lairaba NNPG gi mahut kangbu singasu RN Ravi ga ngasi ayuk pung 2 khara hena wari sanaki hairi hiramasi gi matangda RN Ravi na hai haukiba October 19 da tongan nagagi tribe makal 13 gi mahut sing all minority nan nagagi mahut sing Nagaland GB Federation Church ki mahut sing amadi civil society organization kya gi mahut sing unaduna wari sanakiba leire makhoi wari sanaba aduda wafam kya da yanaduna khoyek pinanaba semsaduna leire adubu matang asida NSCN IM na firal amadi constitution gi wafam pusinduna waroisin thengthanaba hotnaduna leire haiki masigi makha tarakpo oina haukiba October 18 da NSCN IM dagi cadre 12 toklatuna NSCN U da sangkiba lairabane masida sunatana NSCN IM gi maru oiba luchingba oiramba kelonser amadi hukabi yekthomi su NSCN IM thadoktuna NNGP da sangkiba lairabane hauzik Delhi da sathariba wari sanaba asida NNPG gi mahut sing adu lakliba October 18 fawba Delhi da camp tawduna laigani hai kalamaromda Delhi da ngasi Ziriyangrong United Front ZUF ki chairman Kamsan Rongmai amadi India government ki RN Ravi anigi maraktasu ceasefire satnanaba khujek pinakhre haina Delhi dagi fangba paw amana makha tana hai